ꯆꯥꯅꯣꯟ ꯆꯥꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯡꯕꯟ ꯊꯥꯗ ꯊꯣꯡꯒ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯝ꯫ ꯊꯥꯏꯅ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯡꯕꯟ ꯊꯥ ꯑꯁꯤꯒꯤ ꯊꯥꯅꯤꯟ ꯅꯨꯃꯤꯠꯇꯒꯤ ꯍꯧꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯐꯝꯗ ꯇꯔꯄꯟ ꯍꯩꯁꯣꯏ ꯀꯠꯄ ꯑꯁꯤ ꯆꯠꯅꯔꯛꯏ, ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯥꯡꯕꯟ ꯊꯥꯅꯤ, ꯂꯥꯡꯕꯟꯒꯤ 13ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯇꯧ ꯂꯩꯕꯤꯒꯤ ꯌꯨꯝ ꯑꯗꯨꯗꯅꯤ ꯃꯇꯧ ꯂꯩꯕꯤꯅ ꯃꯆꯥꯅꯨꯄꯤ ꯀꯨꯁꯨꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯄꯥꯕꯨꯡꯁꯨ ꯂꯥꯡꯐꯩꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇꯦ꯫ ꯏꯃꯥꯒꯤ ꯈꯨꯠ ꯑꯁꯤꯗꯁꯨ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯏꯃꯥꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯂꯥꯡꯕꯟ ꯊꯥ ꯑꯁꯤꯗ ꯇꯔꯄꯟ ꯍꯩꯁꯣꯏ ꯇꯝꯂꯤꯕꯁꯤꯕꯨ ꯃꯄꯨꯡ ꯐꯥꯗꯅ ꯂꯣꯏꯁꯤꯟꯈꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯀꯨꯁꯨꯝꯅ ꯇꯞꯅ ꯈꯨꯝꯃꯤ, ꯏꯃꯥ, ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯐꯝꯗ ꯇꯔꯄꯟ ꯍꯩꯁꯣꯏ ꯇꯝꯕꯕꯨ ꯀꯔꯤꯒꯤ ꯂꯣꯏꯁꯤꯟꯒꯅꯤ? ꯂꯥꯡꯕꯟ ꯊꯥ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯗꯨꯃꯛ ꯇꯝꯁꯦ꯫ ꯅꯆꯥ ꯑꯩꯉꯣꯜꯗꯁꯨ ꯁꯦꯟ ꯈꯔ ꯂꯩ, ꯃꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯁꯦ꯫ ꯅꯄꯥꯕꯨꯡ ꯑꯗꯨꯅ ꯍꯜꯂꯛꯂꯕꯗꯤ ꯈꯔ ꯃꯈꯩ ꯀꯣꯝꯒꯗꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯊꯧꯔꯝ ꯑꯁꯦ ꯄꯥꯡꯊꯣꯛꯄ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯇꯠꯇꯅ ꯇꯧ ꯍꯥꯏꯔꯤꯕꯅꯤ꯫ ꯐꯔꯦ, ꯅꯪꯒꯤ ꯑꯔꯩꯕ ꯁꯦꯜꯗꯩ ꯈꯔ ꯁꯤꯖꯤꯟꯅꯊꯣꯛꯂꯁꯦ꯫ ꯍꯌꯦꯡ ꯅꯄꯥꯅ ꯍꯜꯂꯛꯄ ꯀꯥꯟꯗ ꯏꯃꯥꯅ ꯑꯃꯨꯛ ꯍꯟꯖꯤꯟꯕꯤꯒꯦ꯫ ꯏꯃꯥ, ꯍꯌꯦꯡꯂ ꯍꯥꯡꯆꯤꯠꯂ ꯀꯩꯊꯦꯜꯗꯣ ꯆꯠꯄꯤꯔꯨꯆꯣ꯫ ꯀꯩꯊꯦꯜꯗꯒꯤ ꯍꯩ ꯃꯈꯜ ꯈꯔ ꯂꯩꯕꯤꯔꯛꯎ꯫ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 2ꯗꯤ ꯁꯨꯖꯟꯈ꯭ꯔꯦ꯫ ꯀꯠꯂꯤꯕ ꯍꯩꯁꯣꯏ ꯑꯁꯤꯗꯤ ꯃꯄꯨꯡ ꯑꯃꯠꯇ ꯐꯥꯗ꯭ꯔꯦ꯫ ꯌꯥꯅ ꯌꯥꯅꯕ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯏꯃꯥꯅꯁꯨ ꯍꯩ ꯃꯈꯜ ꯁꯨꯅ ꯍꯩꯁꯣꯏ ꯁꯦꯝꯗꯨꯅ ꯀꯠꯅꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗ ꯇꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯇꯨꯝꯂꯁꯤ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯌꯥꯍꯧꯅꯕ꯫ ꯑꯗꯣ ꯏꯃꯥ, ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯍꯤꯡꯗ ꯅꯊꯟꯇ ꯃꯄꯥꯟꯗ ꯊꯣꯛꯄꯗꯣ ꯈꯛ ꯇꯧꯒꯅꯨꯀꯣ꯫ ꯅꯍꯥꯟꯁꯨ ꯅꯊꯟꯇ ꯑꯃꯝꯕ ꯃꯄꯥꯜ ꯑꯁꯤꯗ ꯊꯔ ꯅꯤꯛꯇꯨꯅ ꯂꯩꯔꯝꯕꯗꯣ, ꯑꯗꯣ ꯀꯥꯎꯅꯨ꯫ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯕꯁꯨ ꯅꯆꯥꯏꯕꯨ ꯍꯧꯗꯣꯛꯂꯝꯃꯨ꯫ ꯍꯣꯏ, ꯏꯃꯥ ꯋꯥꯈꯜ ꯇꯥꯏ꯫ ꯏꯃꯥ ꯇꯨꯝꯕ ꯆꯪꯂꯦꯀꯣ꯫ ꯃꯇꯧ ꯂꯩꯕꯤ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯀꯨꯁꯨꯝꯁꯨ ꯃꯍꯥꯛꯀꯤ ꯐꯝꯖꯥꯎ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯇꯞꯅ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯇꯧ ꯂꯩꯕꯤ ꯈꯣꯏꯅ ꯂꯩꯅꯔꯤꯕ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯈꯔ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯇꯥꯏꯕꯪ ꯃꯤ 2 ꯅꯠꯇ꯭ꯔꯒ 3-4ꯅ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯈꯠꯅꯕꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯇꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯣꯜ ꯑꯁꯤꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯊꯣꯛꯂꯛꯄꯅ ꯏꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯀꯨꯁꯨꯝꯒꯤ ꯅꯥꯄ ꯑꯅꯤꯗ ꯍꯦꯛ ꯌꯩꯔꯝꯃꯤ꯫ ꯀꯨꯁꯨꯝ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯅꯥ 2 ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯅꯥꯅꯣꯅꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯕꯣ? ꯃꯈꯣꯜ ꯑꯁꯤꯁꯨ ꯃꯌꯦꯛ ꯑꯃꯠꯇ ꯁꯦꯡꯗꯦ, ꯀꯔꯤ ꯍꯥꯏꯅꯣ ꯍꯥꯏꯕ ꯑꯝꯇ ꯈꯪꯗꯦ꯫ ꯉꯥꯏꯍꯥꯛ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯏ꯫ ꯇꯥꯔꯒ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯇꯧ ꯂꯩꯕꯤꯒꯤ ꯈꯣꯟꯖꯦꯜ ꯍꯥꯏꯐꯦꯠ ꯃꯥꯜꯂꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯅꯤꯅꯦ ꯃꯁꯤꯗꯤ꯫ ꯃꯍꯥꯛꯇꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯕꯣ? ꯑꯣ, ꯑꯩꯒꯤ ꯃꯥꯅ ꯑꯍꯤꯡ ꯈꯨꯗꯤꯡꯗ ꯇꯣꯏꯅ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯂꯤꯕꯁꯤꯕꯨ ꯑꯩꯒꯤ ꯃꯥꯁꯦ ꯂꯥꯏ ꯇꯤꯟꯅ ꯁꯥꯟꯅꯕ ꯖꯥꯠꯂꯥ? ꯃꯆꯥ ꯑꯩꯅ ꯈꯪꯗꯕ ꯊꯕꯛꯀ ꯑꯍꯤꯡꯗ ꯂꯣꯟꯅ ꯇꯧꯕ ꯖꯥꯠꯂꯥ? ꯐꯔꯦ, ꯉꯁꯤꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯂꯒꯦ꯫ ꯑꯩꯒꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯁꯛꯇꯝꯕꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯀꯨꯁꯨꯝꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄꯤ ꯃꯃꯥ ꯃꯇꯧ ꯂꯩꯕꯤꯕꯨ ꯆꯤꯡꯅꯔꯗꯨꯅ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯩ꯫ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯃꯩꯔꯥꯒ ꯑꯃꯠꯇ ꯌꯥꯎꯔꯣꯏꯒꯦ꯫ ꯃꯩꯔꯥ ꯌꯥꯎꯔꯕꯗꯤ ꯏꯃꯥꯅ ꯎꯔꯗꯨꯅ ꯂꯣꯠꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯔꯣꯟꯕ ꯁꯛꯇꯝꯕꯨ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯀꯨꯁꯨꯝꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯃꯥꯡꯊꯣꯡ ꯑꯗꯨꯁꯨ ꯊꯣꯡꯒꯤ ꯂꯣꯟꯗ ꯉꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯡꯊꯣꯡ ꯑꯁꯤꯁꯨ ꯉꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯏꯃꯥꯁꯦ꯫ ꯃꯍꯥꯛꯀꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯀꯅꯥꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯕꯨ ꯏꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯅꯣ? ꯀꯨꯁꯨꯝꯅ ꯊꯣꯡ ꯑꯗꯨꯕꯨ
tapna hangdoktuna mapanda tholaki aduga amu ngasilami mangol aduda leptuna mahakna tariba khonjen andugi maikaibu yengi aina tariba khonjense asom awanglomdagi mali pukri asomda oiraba jala mamit aduna hanna amuk yengi pukri asomdaginida makoigi laitin sanabase asigumba mafamda oireko khangani tumina hekta sangsilagi asi khanduna sumangda tapna amukum thare aduga makhong khong thang adu tapna thangduna awang pukri adu tamna chatlammi masada akibasu amata leiramde somdana pukri adudani pukri gi ising mathak aduda tawduna leiriba ayukta katkhiba haisoi adubu munaduna chanari laiwai khraba ipaipu sing amadi pukri aduda leiba thongra lairembi makhoi singna khatnari laiwai khraba ipaipu singduna hai masigi haisoi asidi aikhoigi chaisu singna mapa mapu aikhoigi damakta kalakpani karigi nangna masibu chagi haina khalibano masidi nangi nachinjak nati aikhoigini nangna karigi masibu chabano chaba yaro thongra lairembi aduna sauna khummi kari haisoi asibu nakhoigini haiba laiwai khraba thawai on khraba nakhoigina haisoi katba aduga pukri asibu konduna leiriba lairembi aikhoigina chahi chupase karimata kataba masibu haunabra langman tha sida tamlakliba haisoi singase aigisu saruk yawi aini loina chagani madu yaroi aikhoigi chinjak asibu nangna munmunduna loina chakhrabadi aikhoidi gari chagani aikhoigi thawai sina malem taibangpal asidagi setnaduna chakhraba matungda chahi amagi manungda amukta icha isu singna laiwai khraba mapa mapu aikhoigi damakta kalakpa haisoini masibu chanaba haiduna aikhoisu mafam asida kumtharaklibani aduga nangna aikhoigi chinjakpu sathokpa madu phana oidunasu makhoina haisoi kalakliba mafam asidi aigi tampakdani asuk hauba chinjak asina imangna taduna leiraga aina karamna chadabi yengduna leigani aidi chani numit khudingi makhoina kalakpada ai chani kayada lamket lam hairiba lairemino yengune nangbu thongra lairemini haibadai thongra lairembi ama oina nangi nathau tamak taw phareni nakhoigi na chinjak chak thakse aina chabi draina khalo haisoi sigi mahutta ingkhol asida leiriba mi singse asi oina chaw haibra ai thongra lairembi pukri asina aigi koldi makhoina pukri asida kumlakpa thongra asida tonglakpada aina makhoi bu loduna ising manungda namsinuna hatpa ngame makhoigi thawaibu lobba ngame masira nakhoina pamlibase handang mokki thongra lairembi na hairakpa wafam asida laiwai khraba mapa mapu sing adu wangang bangamda tumina leinajai makhoi masena amuk asumna hainai kari haiba lairiba ichai su sing asibu thongra lairembi mahakna ising manungni chingthaduna thawai loba haiba mahakna asuma tawkhrabadi mafam asida aikhoigi i mari amata leihoraroi kamdogani icha singi thawaidi kandaba yadi aduna makhoina tamlakpa haisoi asibu aikhoina charagumse aikhoigi chakthak ase thongra lairembi mangonda pijakhrase phare masima oina tawrase kari du paile mahakna thongra lairembi bu yengduna hairai phare langban thada tamba numai khudingi katpa haisoi ase nang adumok charo aikhoi mata charoige adubu aikhoigi chaisu singi thawaidi nang lobu yaroi asomna hairamduna thawai singdu ahangba malang lakta wangna paikhat khirami thongra lairembi aduna thongra aduda phamthaduna makhong hai haiduna isingda tawriba haisoi sing adubu khunduna chari haukreda haijang asina ka hauriba chumatik asina ka thumliba asuk hauba sibu makhoida karigi pijarugani ai thanta loni chathokani thongra lairembido machinda isai ngangangduna chumatik adubu chik-chiktuna chari somdana kusumna yamna tapna pukrina kanda hauba nobak makhong aduda lumduna thongra mathaktuda phamduna leiriba nupi adubu kanano haina munna yengli ahing asida thongra mathak asida phamduna leiriba nupi sibu kanano ne mamang thakda aina mukta ukidriba misakni kadawribano mahakki siba aina ngasai soikiba chumatik asimasu mayana chik-chiktuna chari
ꯀꯨꯁꯨꯝꯒꯤ ꯋꯥꯈꯜꯗ ꯊꯣꯡꯒ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯊꯣꯡꯒ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯑꯩꯒꯤ ꯏꯁꯥꯁꯤꯅ ꯊꯔ ꯊꯔ ꯅꯤꯛꯂꯛꯏꯁꯤꯅ ꯀꯔꯤꯅꯣꯅꯦ? ꯃꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯆꯤꯟꯖꯥꯛ ꯑꯁꯦ ꯆꯥꯔꯨꯕꯒꯤꯔ ꯃꯁꯤꯕꯣ? ꯆꯥꯕ ꯃꯨꯠꯇꯣꯛꯂꯒꯦ, ꯏꯁꯤꯡꯗ ꯏꯔꯨꯞꯇꯨꯅ ꯁꯥꯟꯅꯔꯒꯦ." ꯀꯨꯁꯨꯝꯅ ꯅꯣꯕꯥꯞ ꯃꯈꯣꯡ ꯑꯗꯨꯗꯒꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯍꯦꯛꯇ ꯀꯨꯝꯊꯗꯨꯅ ꯅꯩꯈꯥꯏ ꯍꯥꯏꯋꯥꯅꯤ꯫ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ? ꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦꯅꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯕꯥꯞ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯅꯣꯕꯥꯞ ꯑꯁꯪꯕ ꯑꯃ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯄꯨꯗ꯭ꯔꯨꯞ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯨꯁꯨꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯃꯤꯠ ꯑꯗꯨꯅ ꯍꯟꯅ ꯑꯃꯨꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯤꯗ ꯂꯩꯍꯧꯕ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯀꯨꯝꯗꯨꯅ ꯂꯩꯍꯧꯕ ꯅꯨꯄꯤꯗꯣ? ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ? ꯎꯍꯧꯗ꯭ꯔꯦꯅꯦ꯫ ꯃꯃꯤꯠ ꯑꯗꯨꯅ ꯍꯟꯅ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯦ꯫ ꯎꯈꯤꯗ꯭ꯔꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯨꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯍꯪꯉꯤ, "ꯏꯃꯥ, ꯉꯔꯥꯡ ꯑꯍꯤꯡ ꯅꯪ ꯃꯄꯥꯟ ꯊꯣꯛꯄ꯭ꯔꯥ?" "ꯑꯩꯗꯤ ꯊꯣꯛꯇꯦ, ꯀꯩꯗꯧꯔꯦ?" "ꯊꯣꯛꯇꯦ ꯍꯥꯏꯕ?" ꯀꯨꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩ, ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯃꯥꯗ ꯍꯥꯏꯗꯣꯛꯂꯔꯣꯏꯒꯦ ꯈꯟꯗꯨꯅ꯫ "ꯀꯔꯤꯁꯨ ꯇꯧꯗꯦ." "ꯐꯔꯦ, ꯁꯨꯃꯥꯡ ꯑꯁꯤꯗ ꯃꯄꯣꯠ ꯃꯆꯩ ꯂꯣꯏꯅ ꯁꯨꯅ ꯊꯝꯂꯕꯅꯤ, ꯍꯩ ꯁꯣꯏꯕ ꯍꯧꯔꯨꯔꯣ." ꯀꯨꯁꯨꯝꯅ ꯆꯔꯩ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯂꯥꯡꯕꯟ ꯍꯩꯁꯣꯏꯕꯨ ꯁꯣꯏꯔꯝꯃꯤ꯫ ꯁꯣꯏꯅ ꯁꯣꯏꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯤ, ꯏꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯇꯦ ꯍꯥꯏꯕ, ꯃꯃꯥꯡ ꯊꯣꯡꯗꯣ ꯂꯣꯟꯁꯤꯟꯕ ꯀꯥꯎꯔꯝꯕ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥ? ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯈꯪꯗ꯭ꯔꯦꯗ ꯑꯩ꯫ ꯇꯔꯄꯟ ꯍꯩꯁꯣꯏ ꯑꯗꯨꯕꯨ ꯁꯣꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯂꯤ, ꯑꯗꯨꯒ ꯊꯣꯡꯒ꯭ꯔꯥꯗ ꯀꯨꯝꯗꯨꯅ ꯍꯩꯁꯣꯏ ꯑꯗꯨꯕꯨ ꯍꯩꯊꯩ꯫ ꯃꯃꯤꯠꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏꯊꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯔꯥꯡ ꯊꯥꯗꯈꯤꯕ ꯍꯩꯁꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯕꯨ ꯎꯕꯗ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯉꯛꯆꯩ꯫ ꯀꯔꯤꯅꯣꯗ, ꯂꯥꯏꯅ ꯆꯥꯕ ꯄꯣꯠꯇꯤ ꯄꯣꯠꯁꯛꯇꯨꯒꯤ ꯃꯅꯝ ꯈꯛꯇ ꯑꯣꯏꯅ ꯆꯥꯏ ꯍꯥꯏ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯉꯔꯥꯡꯒꯤ ꯍꯩꯁꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯕꯣ? ꯉꯔꯥꯡ ꯊꯣꯡꯒ꯭ꯔꯥꯁꯤꯗ ꯐꯝꯂꯝꯕ ꯅꯨꯄꯤ ꯑꯗꯨꯅ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯕ ꯑꯣꯏꯔꯤꯗ꯭ꯔꯥ? ꯀꯌꯥꯗ ꯃꯊꯤꯕꯣꯡ ꯂꯥꯎꯔꯤꯕ ꯅꯨꯄꯤꯅꯣ? ꯅꯨꯄꯤ ꯃꯍꯥꯛꯅ ꯑꯍꯤꯡꯗ ꯂꯥꯛꯇꯨꯅ ꯍꯩꯁꯣꯏꯕꯨ ꯆꯥꯏꯅꯦ, ꯃꯌꯨꯝꯗꯒ ꯑꯃꯠꯇ ꯆꯥꯕ ꯐꯪꯖꯗꯕ ꯖꯥꯠꯂꯥ? ꯍꯩꯁꯣꯏ ꯑꯗꯨꯕꯨ ꯍꯩꯊꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯂꯤ꯫ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯄꯤ ꯍꯣꯡꯗꯣꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯕ ꯍꯧꯒꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯔꯣꯜꯅꯨꯡꯗꯒꯤ ꯊꯣꯡꯒ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤꯗꯨ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯏꯊꯛ ꯑꯗꯨꯗ ꯇꯥꯎꯗꯨꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯊꯛ ꯑꯗꯨꯗ ꯍꯩꯁꯣꯏ ꯈꯔꯅ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ ꯑꯃꯨꯛ ꯎꯔꯗꯨꯅ, "ꯍꯣꯏꯅꯦ, ꯍꯩꯁꯣꯏ ꯆꯥꯒꯗꯕ ꯋꯥꯠꯂꯤꯀꯣ ꯑꯩ? ꯉꯔꯥꯡ ꯆꯥꯕꯗꯨꯁꯨ ꯌꯥꯝꯅ ꯃꯍꯥꯎ ꯂꯩꯈꯤꯕꯅꯤ, ꯉꯁꯤꯁꯨ ꯑꯃꯨꯛ ꯆꯥꯔꯒꯦ." ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯍꯩꯁꯣꯏꯁꯤꯡ ꯑꯗꯨꯕꯨ ꯈꯨꯟ ꯈꯨꯟꯗꯨꯅ ꯆꯥꯔꯝꯃꯤ꯫ "ꯍꯥꯎꯈ꯭ꯔꯦꯗ, ꯑꯁꯨꯛ ꯍꯥꯎꯕ ꯆꯤꯟꯖꯥꯛ ꯑꯁꯦ ꯁꯨꯞꯅꯇꯒꯤ ꯅꯨꯃꯤꯠ 15ꯅꯤ ꯈꯛꯇꯅꯤꯀꯣ ꯑꯩꯅ ꯆꯥꯕ ꯐꯪꯂꯤꯕꯁꯦ? ꯆꯍꯤ ꯆꯨꯞꯄ ꯆꯥꯕ ꯐꯪꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯁꯨꯞꯅꯇꯪꯒꯤ ꯅꯨꯃꯤꯠ 15ꯅꯤ ꯑꯁꯤ ꯈꯛꯇ ꯆꯥꯕ ꯐꯪꯕ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡꯅ ꯑꯃꯨꯛ ꯃꯨꯟꯗꯨꯅ ꯆꯥꯅꯕꯁꯨ ꯍꯣꯠꯅꯔꯛꯄ ꯁꯥꯏ꯫ ꯁꯨꯡꯄꯤ ꯄꯤꯖꯔꯣꯏ, ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯆꯥꯒꯅꯤ." ꯊꯣꯡꯒ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯩꯁꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯥꯎꯅ ꯆꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯄꯥꯏꯊꯔꯛꯇꯨꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯂꯣꯏꯅ ꯀꯨꯝꯅꯈ꯭ꯔꯦ꯫ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯇꯟꯅ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯀꯨꯝꯊꯔꯛꯏ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏꯅ ꯆꯥꯒꯗꯕ ꯑꯁꯨꯛ ꯍꯥꯎꯕ ꯆꯤꯟꯖꯥꯛ ꯑꯁꯦ ꯃꯁꯤꯒꯤ ꯊꯣꯡꯒ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯃꯤꯠ 15ꯅꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯨꯝꯕ ꯂꯣꯏꯅ ꯆꯥꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯋꯥꯗꯧꯔꯤꯗ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛꯄꯨ ꯃꯍꯥꯛꯅ ꯆꯥꯔꯤꯕꯁꯤꯒꯤ ꯃꯍꯨꯠꯄꯨ ꯀꯔꯤꯅ ꯁꯤꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯅ ꯍꯪꯁꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡꯁꯦ ꯑꯃꯠꯇ ꯐꯅ ꯂꯩꯔꯔꯣꯏ꯫ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯀꯨꯝꯖꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯇꯝꯕ ꯆꯥꯛꯊꯥꯛ ꯑꯁꯤꯕꯨ ꯆꯥꯕ ꯐꯪꯗꯕ ꯍꯥꯏꯕꯁꯦ ꯍꯧꯅꯗꯦ꯫ ꯑꯗꯨꯅꯤꯅꯦ ꯑꯩꯈꯣꯏꯒ ꯂꯩꯔꯛꯄꯥꯛꯇꯒꯤ ꯀꯨꯝꯊꯃꯤꯟꯅꯔꯛꯄ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯀꯠꯄ ꯇꯔꯄꯟ ꯍꯩꯁꯣꯏꯕꯨ ꯂꯣꯏꯅ ꯆꯥꯅꯩ, ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯆꯥꯕ ꯐꯪꯗꯕ." ꯃꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯊꯣꯡꯒ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯆꯥꯔꯤꯕꯗꯨꯕꯨ ꯃꯨꯟꯅ ꯃꯇꯤꯟ ꯌꯣꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫
ꯊꯣꯡꯒ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯨꯟꯅꯀ ꯌꯦꯡꯂꯛꯀꯅꯨ, ꯃꯤꯁꯧ ꯑꯃꯨꯛ ꯆꯪꯒꯅꯤ꯫ ꯅꯈꯣꯏꯗ ꯊꯥꯗꯣꯛꯅꯕꯒ ꯑꯃꯠꯇ ꯂꯩꯇꯦ꯫ ꯀꯔꯤꯒꯤ ꯑꯃꯨꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯃꯐꯝ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯛꯈꯤꯕ, ꯁꯤꯔꯕ ꯃꯇꯨꯡꯗ ꯂꯥꯡꯕꯟ ꯊꯥ ꯑꯁꯤꯗ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯠꯄ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯅꯪꯅꯇꯕꯨ ꯅꯃꯥ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛꯄꯨ ꯆꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯃꯈꯩ ꯍꯥꯏꯖꯧ, ꯑꯩꯅ ꯀꯔꯤꯁꯨ ꯅꯥꯆꯣꯡꯕꯤꯗꯦ꯫ ꯑꯩꯅ ꯂꯣꯏꯅ ꯆꯥꯒꯅꯤ, ꯅꯈꯣꯏꯗ ꯑꯃꯠꯇ ꯄꯤꯖꯔꯣꯏ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯪꯒꯤꯗꯃꯛ ꯀꯔꯤ ꯆꯥꯛꯊꯛ ꯇꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯁꯦ ꯅꯪꯅ ꯆꯥꯔꯣꯏ, ꯑꯩꯈꯣꯏꯗ ꯄꯤꯖꯒꯅꯤ? ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯁꯦ ꯄꯥꯞ ꯆꯦꯜꯂꯕ ꯊꯋꯥꯏ ꯑꯃꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯝꯕ ꯑꯁꯤ ꯐꯥꯎꯕ ꯆꯥꯕ ꯐꯪꯗ꯭ꯔꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯊꯣꯡꯒ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯈꯣꯏꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯕꯨ ꯄꯤꯔꯨꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯆꯥꯕ ꯐꯪꯂꯤꯕ ꯑꯍꯥꯎꯕ ꯍꯩꯁꯣꯏꯁꯤꯡꯁꯦ ꯑꯃꯠꯇ ꯆꯥꯕ ꯐꯪꯂꯔꯣꯏ꯫ ꯑꯗꯨꯅ ꯑꯩ ꯈꯨꯝꯂꯔꯣꯏꯒꯦ, ꯃꯈꯣꯏꯗ ꯍꯥꯏꯗꯣꯛꯈ꯭ꯔꯔꯣꯏꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯊꯣꯛꯄ ꯆꯥꯗꯨꯅ ꯑꯁꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯀꯨꯁꯨꯝꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯈꯣꯟ ꯍꯦꯛ ꯍꯦꯛ ꯇꯥꯏ꯫ ꯏꯃꯥꯕꯨ ꯀꯔꯤꯁꯨ ꯇꯥꯕꯤꯗꯕ꯭ꯔꯥ? ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ, ꯏꯃꯥꯗꯤ ꯀꯔꯤꯁꯨ ꯇꯥꯗꯦꯅ꯫ ꯑꯩꯒꯤ ꯋꯥꯈꯜꯅ ꯅꯠꯇꯦ ꯃꯁꯤ꯫ ꯑꯍꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯅꯆꯥ ꯑꯩꯒꯤ ꯏꯃꯤꯠꯃꯛꯁꯤꯅ ꯎꯔꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯦ ꯑꯃꯨꯛꯇ ꯃꯨꯟꯅ ꯈꯟꯅꯕ ꯆꯨꯝꯒꯅꯤ꯫ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯎꯔꯨꯔꯤꯕ? ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯪꯁꯦ ꯆꯣꯏꯇꯪ ꯄ꯭ꯔꯇꯪ ꯌꯥꯝꯅ ꯉꯥꯡꯉꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯏꯃꯥꯅꯦ ꯃꯈꯥꯔꯣꯝꯒꯤ ꯅꯅꯦ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ, ꯆꯥꯛꯇꯣ ꯅꯪ ꯊꯣꯡꯂꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯧ ꯂꯩꯕꯤ ꯆꯠꯈꯤ ꯀꯨꯁꯨꯝꯅ꯫ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃ ꯀꯥꯟꯅꯔꯣꯏꯗꯕꯅꯤ꯫ ꯃꯥꯒꯤꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯅꯤꯡꯕ ꯑꯃꯗ ꯑꯁꯨꯝ ꯂꯩ꯫ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ? ꯑꯩꯕꯨ ꯀꯅꯥꯗ ꯋꯥꯐꯝ ꯑꯁꯦ ꯍꯪꯁꯤ ꯍꯥꯏꯕꯅꯣ? ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯟ ꯃꯌꯥꯝ ꯑꯃ ꯀꯣꯔꯧ ꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯊꯋꯥꯏ ꯅꯨꯄꯥ ꯑꯃꯅ ꯍꯪꯉꯤ, ꯏꯇꯥꯎ, ꯅꯪꯒꯤꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯁꯨꯁꯤꯡ ꯑꯗꯨꯅ ꯇꯔꯄꯟ ꯍꯩꯁꯣꯏ ꯑꯗꯨꯃꯛ ꯅꯤꯡꯊꯤꯅ ꯇꯝꯂꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯏꯇꯥꯎ, ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯁꯨꯔꯕꯁꯦ ꯍꯩꯁꯣꯏ ꯃꯆꯦꯠ ꯑꯃꯠꯇ ꯆꯥꯕ ꯐꯪꯗ꯭ꯔꯤ꯫ ꯑꯦ, ꯀꯔꯤꯒꯤꯅꯣ? ꯅꯆꯥꯅꯁꯨꯁꯤꯡꯅ ꯍꯩꯁꯣꯏ ꯃꯆꯦꯠ ꯑꯃꯠꯇ ꯇꯝꯗꯕ꯭ꯔꯥ? ꯃꯈꯣꯏꯕꯨ ꯀꯔꯤꯒꯤꯅꯤ ꯍꯥꯏꯕꯒꯦ? ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯕꯨ ꯀꯥꯎꯊꯣꯛꯄ꯭ꯔꯥ? ꯃꯗꯨꯗꯤ ꯌꯥꯝꯅ ꯆꯨꯝꯗꯦꯀꯣ꯫ ꯉꯝꯕ ꯉꯝꯗꯕ ꯃꯆꯦꯠ ꯃꯀꯥꯏ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯇꯝꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯄꯨ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯕ꯭ꯔꯥ? ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥ ꯃꯄꯨꯁꯤꯡꯕꯨ ꯊꯧꯑꯣꯏꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏꯅꯦ꯫ ꯃꯄꯨꯟꯁꯤꯗꯣ ꯑꯋꯥꯕꯇꯅ ꯁꯥꯒꯣꯟꯅꯒꯅꯤ꯫ ꯏꯇꯥꯎ, ꯃꯗꯨꯒꯤ ꯅꯠꯇꯦ꯫ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯩꯁꯣꯏ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯃꯈꯣꯏꯅ ꯇꯝꯕ ꯍꯩꯁꯣꯏ ꯑꯗꯣ ꯊꯣꯡꯒ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯏ, ꯑꯩꯈꯣꯏꯅ ꯃꯆꯦꯠ ꯑꯃꯠꯇ ꯆꯥꯕ ꯐꯪꯗꯦ꯫ ꯊꯣꯡꯒ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤꯅ ꯆꯥꯏ ꯍꯥꯏꯕ? ꯃꯗꯨꯗꯤ ꯀꯔꯤꯒꯤꯅꯤ ꯍꯥꯏꯕꯒꯦ? ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯆꯥꯛꯊꯥꯛꯁꯨ ꯅꯠꯇꯅ? ꯍꯣꯏ, ꯑꯗꯨꯅꯤꯅꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯆꯤꯟꯖꯥꯛ ꯅꯠꯇꯦ, ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯉꯨꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯩꯁꯣꯏ ꯑꯁꯤ ꯆꯥꯗꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏ ꯃꯔꯤꯁꯤꯡꯕꯨ ꯂꯣꯏꯅ ꯆꯥꯒꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯃꯛ ꯍꯩꯁꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯄꯤꯖꯊꯣꯛꯂꯦ꯫ ꯀꯌꯥꯗ ꯂꯝꯍꯦꯟ ꯇꯨꯍꯦꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ꯫ ꯏꯇꯥꯎ, ꯅꯨꯃꯤꯠ 5ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯩꯁꯣꯏ ꯑꯗꯨꯕꯨ ꯃꯉꯣꯟꯗꯒꯤ ꯃꯨꯟꯗꯨꯅ ꯅꯈꯣꯏꯅ ꯆꯥꯗꯕ ꯌꯥꯗꯦ, ꯃꯍꯥꯛꯅ ꯉꯝꯍꯟꯕ ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯅꯤ? ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯩꯁꯣꯏ ꯑꯁꯦ ꯑꯩꯈꯣꯏꯅ ꯆꯥꯕ ꯐꯪꯒꯗꯒꯦ ꯍꯥꯏꯅ ꯍꯪꯕꯗ ꯃꯍꯥꯛꯅ ꯁꯨꯡꯈꯨꯝ ꯈꯨꯝꯗꯦ꯫ ꯑꯩ ꯍꯥꯏꯒꯦꯁꯦ, ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯇꯝꯕ ꯍꯩꯁꯣꯏ ꯑꯁꯤ ꯍꯥꯎꯇ꯭ꯔꯕꯁꯨ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯆꯥꯕ ꯐꯪꯖꯕꯁꯦ ꯂꯥꯏꯔꯩꯄꯥꯛꯇ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯗꯧꯔꯤꯕꯅꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯇꯅꯤ꯫ ꯑꯁꯨꯛ ꯍꯥꯎꯕ ꯍꯩꯁꯣꯏ ꯑꯁꯤꯕꯨ ꯊꯣꯡꯒ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯆꯥꯅꯤꯡꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯁꯤꯗꯤ ꯂꯥꯏ ꯇꯤꯟꯕꯨ ꯊꯥꯖꯅꯩꯗꯣ꯫ ꯑꯗꯨꯅ ꯊꯣꯡꯒ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀꯤꯁꯨ ꯃꯆꯤꯟꯖꯥꯛ ꯆꯥꯛꯊꯥꯛ ꯇꯝꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯇꯝꯂꯕꯗꯤ ꯃꯍꯥꯛꯅ ꯅꯈꯣꯏꯒꯤ ꯍꯩꯁꯣꯏꯒꯤ ꯑꯃꯠꯇ
ꯍꯦꯟꯖꯤꯟꯗꯨꯅ ꯆꯥꯕ ꯉꯝꯂꯣꯏ꯫ ꯃꯍꯥꯛꯀꯤꯅ ꯀꯔꯝꯕ ꯃꯆꯤꯟꯖꯥꯛ ꯆꯥꯛꯊꯥꯛ ꯊꯥꯒꯗꯧꯔꯤꯕ? ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯥꯛꯀ ꯄꯨꯟꯅ ꯊꯥꯕꯗꯤ ꯍꯧꯅꯗꯦ, ꯑꯗꯨꯅ ꯊꯥꯕꯨꯡ ꯑꯃꯒꯤ ꯊꯥꯅꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯗ ꯊꯣꯡꯒ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯍꯩ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯀꯠꯀꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯈꯣꯏꯁꯨ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡꯕꯨ ꯀꯣꯟꯁꯤꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯃꯤꯔꯥꯏꯕꯁꯨ ꯑꯃꯨꯛ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯅꯈꯣꯏꯒꯤ ꯇꯔꯄꯟ ꯍꯩꯁꯣꯏꯗꯣ ꯃꯍꯥꯛꯅ ꯆꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯐꯔꯦ, ꯋꯥꯐꯝ ꯑꯁꯤꯃꯛ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗ ꯆꯠꯇꯨꯅ ꯄꯥꯎꯗꯝꯂꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯇꯥꯏꯕꯪꯄꯥꯟꯗ ꯀꯨꯝꯊꯅꯔꯛꯂꯝꯃꯤ꯫ ꯀꯨꯁꯨꯝꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯃꯪꯂꯥꯟꯒꯤ ꯋꯥꯐꯝ ꯑꯃꯕꯨ ꯄꯥꯎ ꯇꯝꯃꯤ꯫ ꯏꯃꯥ, ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯁꯛꯇꯝꯗꯣ ꯌꯥꯝꯅ ꯋꯥꯅ ꯎꯏ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯩꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯠꯆꯕ ꯍꯩꯁꯣꯏ ꯑꯁꯦ ꯆꯥꯕ ꯐꯪꯗꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤ ꯋꯥꯅꯣ ꯏꯕꯦꯝꯃ? ꯅꯪꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯅꯊꯧꯑꯣꯏꯅ ꯇꯧꯔꯨꯆꯣ꯫ ꯏꯃꯥ, ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯑꯗꯨꯕꯨ ꯆꯥꯕ ꯐꯪꯗ꯭ꯔꯕꯗꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯁꯣꯏꯗꯅ ꯅꯪꯂꯛꯀꯅꯤ, ꯑꯗꯨꯅ ꯀꯔꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯊꯤꯗꯣꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ, ꯃꯪꯒꯤ ꯋꯥꯕꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯒꯅꯨ꯫ ꯃꯇꯧ ꯂꯩꯕꯤꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯨꯁꯨꯝꯅ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃ ꯀꯔꯤꯁꯨ ꯍꯦꯛ ꯀꯥꯟꯅꯗꯕꯅꯤ꯫ ꯃꯉꯣꯟꯗ ꯑꯃꯠꯇ ꯍꯥꯏꯔꯣꯏ, ꯑꯩ ꯏꯊꯟꯇ ꯑꯣꯏꯅ ꯇꯧꯔꯒꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯅꯨꯄꯥ ꯈꯔ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯥꯁꯨ ꯌꯥꯎꯔꯤ꯫ ꯃꯇꯧ ꯂꯩꯕꯤꯅ ꯍꯪꯉꯤ, ꯀꯩꯗꯧꯔꯦ? ꯀꯔꯤ ꯇꯧꯔꯦ? ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯃꯤ, ꯏꯅꯦ, ꯇꯥꯗꯁꯦ ꯊꯕꯛ ꯁꯨꯐꯝꯗ ꯃꯁꯥꯁꯦ ꯀꯟꯅ ꯍꯦꯛꯇ ꯉꯝꯂꯛꯇꯕꯅꯤ꯫ ꯑꯥꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯁꯤ ꯌꯧꯅꯕ ꯄꯨꯔꯛꯄꯅꯤ꯫ ꯑꯃꯨꯛꯇ ꯐꯃꯨꯡꯗ ꯍꯤꯞꯍꯟꯁꯤ꯫ ꯃꯇꯧ ꯂꯩꯕꯤ ꯑꯃꯗꯤ ꯀꯨꯁꯨꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯄꯥꯈꯠꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯍꯜꯂꯤ꯫ ꯃꯈꯣꯏ ꯅꯨꯄꯥ ꯈꯔꯗꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧ ꯂꯩꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯁꯦꯕꯥ ꯇꯧꯔꯤ꯫ ꯅꯣꯡꯃꯒꯤ ꯃꯇꯨꯡꯅꯤ ꯀꯨꯁꯨꯝꯅ ꯈꯜꯂꯤ, ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯄꯥꯎꯗꯝ ꯑꯗꯨꯒ ꯌꯥꯝꯅ ꯃꯥꯟꯅꯩ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯂꯥꯏ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯂꯒ ꯈꯪꯒꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯂꯥꯏ ꯌꯦꯡꯂꯨꯒꯦ ꯑꯩꯍꯥꯛ꯫ ꯃꯃꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯀꯨꯁꯨꯝꯗꯨ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ, ꯑꯗꯨꯒ ꯇꯝꯕ ꯌꯥꯕ ꯄꯥꯎꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯨꯟꯅ ꯂꯥꯏ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕꯁꯦ ꯊꯣꯡꯒ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯂꯥꯏ ꯑꯃ ꯂꯩ꯫ ꯃꯍꯥꯛꯅ ꯌꯦꯠꯄꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯌꯦꯠꯄꯅ ꯅꯄꯥ ꯅꯄꯨꯁꯤꯡꯒꯤ ꯆꯥꯛꯊꯥꯛ ꯄꯨꯝꯕꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯃꯨꯟꯗꯨꯅ ꯆꯥꯏ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯒꯤꯏꯃꯨꯡꯗ ꯑꯋꯥ ꯑꯅꯥ ꯅꯪꯂꯛꯄꯅꯤ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯋꯥꯐꯝ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯀꯅꯤ? ꯊꯣꯏꯅ ꯂꯨꯕ ꯅꯠꯇꯦꯗ꯫ ꯊꯣꯡꯒ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯆꯥꯛꯊꯥꯛꯄꯨ ꯅꯈꯣꯏꯅ ꯇꯝꯂꯒ ꯑꯗꯨꯛ ꯌꯥꯒꯅꯤ꯫ ꯁꯦ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯊꯥꯕꯨꯡ ꯈꯨꯗꯤꯡꯒꯤ ꯊꯥꯅꯤꯟ ꯅꯨꯃꯤꯠꯇ ꯄꯨꯈ꯭ꯔꯤꯗ ꯊꯣꯡꯒ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯍꯩ ꯑꯃ, ꯂꯩ ꯑꯃ ꯇꯝꯃꯨ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯍꯥꯛꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡꯗꯤ ꯂꯥꯏꯔꯗꯅ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯅꯪꯒꯤ ꯅꯄꯥꯒꯤ ꯑꯅꯥꯕꯗꯨꯁꯨ ꯊꯣꯏꯅ ꯂꯨꯕ ꯅꯠꯇꯦ, ꯊꯨꯅ ꯐꯅꯤꯗ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯀꯨꯁꯨꯝꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯇꯝꯂꯤ꯫ ꯃꯇꯧ ꯂꯩꯕꯤꯅꯁꯨ ꯌꯥꯔꯗꯨꯅ ꯏꯔꯥꯏ ꯅꯨꯃꯤꯠ ꯑꯃꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯥꯇꯣꯟ ꯑꯃꯗ ꯍꯩꯂꯩ ꯍꯥꯞꯇꯨꯅ ꯀꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗ ꯅꯤꯡꯏ, ꯍꯥꯗ ꯂꯥꯏꯔꯦꯝꯕꯤ, ꯃꯁꯤꯅ ꯅꯪꯒꯤ ꯅꯆꯤꯟꯖꯥꯛ ꯆꯥꯛꯊꯥꯛ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯆꯥꯛꯊꯥꯛꯀ ꯅꯪꯒ ꯇꯤꯟꯅꯕ ꯌꯥꯗꯦ꯫ ꯉꯁꯤꯒꯤ ꯆꯥꯛꯊꯥꯛ ꯑꯁꯤꯅ ꯅꯪꯒꯤꯅꯤ꯫ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛꯄꯨ ꯆꯥꯔꯒꯅꯨ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯇꯝꯕ ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯑꯗꯨꯕꯨ ꯆꯥꯕ ꯐꯪꯖꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯆꯥꯕ ꯐꯪꯖꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫